ꯇꯥꯕꯗ ꯇꯨꯖꯨꯡꯂꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥꯅ ꯃꯃꯥꯕꯨ ꯔꯦꯞ ꯇꯧꯈ꯭ꯔꯦ꯫ ꯆꯍꯤ 38 ꯁꯨꯔꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯍꯤ 35 ꯁꯨꯔꯕꯤ ꯃꯃꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯑꯗꯨ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯈꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯃꯛ ꯃꯃꯥ ꯑꯗꯨꯕꯨ ꯋꯥꯔꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯊꯧꯑꯣꯡ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯗꯦꯜꯂꯤꯒꯤ ꯍꯣꯁꯀ꯭ꯋꯥꯖꯤꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯖꯨꯂꯥꯏ ꯊꯥꯗ ꯏꯃꯨꯡ ꯄꯨꯂꯞ ꯁ꯭ꯋꯥꯗꯤ ꯑꯔꯥꯕꯤꯌꯥꯗ ꯂꯥꯏꯅꯤꯡ ꯈꯣꯡꯆꯠ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯣꯒꯁ꯭ꯠ ꯑꯃꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯃꯥꯕꯨ ꯇꯣꯔꯆꯔ ꯇꯧꯈꯤ꯫ ꯃꯗꯨꯗ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯑꯣꯒꯁ꯭ꯠꯀꯤ ꯇꯥꯔꯤꯛ 13ꯗ ꯃꯃꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯑꯣꯒꯁ꯭ꯠ 13ꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯔꯦꯞ ꯇꯧꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒ ꯄꯨꯟꯅ ꯍꯣꯁꯀ꯭ꯋꯥꯖꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯚꯥꯔꯠꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯪꯍꯤꯇ꯭ꯌꯒꯤ ꯃꯈꯥꯗ ꯁꯦꯛꯁꯟ 64 ꯔꯦꯞ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯃꯔꯥꯜ ꯂꯩꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯐꯥꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫